Iran ki Supreme Leader Ayatollah Ali Khamenei ki Meehat Yaningde haina AMMPACO na thadorak patirol amana hairi. Chahi nifu taruk hena maraibak majati bongak senduna amadi lengak sasan ki chukli paiduna laklaba masagi chahi marfuga taruk suraba Shia Musalman singi luchingba Syed Ayatollah Ali Khamenei bu karam chawba malem gi leimai thak asida santi leina leijaba leiba kaya da landabada haleng balaitraba America amadi Israel gi apunba gi nongthak ki landa Islam dharma gi yamna matik magun wanglaba Ramzan tha manungi February gi tang 19 gi ayuk anganbada Meehat thina hatok pikhibabu All Manipur Mitai Pangal Clubs Organization AMMPACO na awangba thakta yaningdaba amadi nungaitaba phongdoraklei Santi leina panjariba leiba kayada changsinduna wakai thingai tawduna kanaba lawnaba halengba leitana tongan makhalgi geopolitical warfare sizinaduna leibak adugi leingak wayelda akaiba piriba United States of America amadi World War II gi matamda Hitler na tumna hatkraba amadi machoi taana leifam leitana koichat chatuna leirambadagi minungsi chabu Palestinian singna changjafam piduna leihankiba Jews singna namduna semkiba leibak Israel na ngasi malem asida santi leina buhotnabagi mingda tawning batawduna leiriba asina ohelekliba samasya kaya asi kupna nainabagi tanja adu laklai haibada haimanba thoklaroi haina AMMPACO na lawi hairi America na leibak kaya gi lengak londa khut thingjinduna power exercise tawriba asida malemgi thakta leiriba tongan ba organizations authority kaya na yengduna leiriba asina uliba sakfam amadi piningliba pausel karino haiba miyoiba jati khudingmak na ngasi hangnariba wahang ama oirakli hainaso cherol asina makhatari numit kharni asida Iran gi leimaida thadariba masing lakngamdraba missile amadi drone kaya asina mamal yamnaba leibak adugi lanthum amadi mahiroi yauna miyoi kaya gi punsi pikham haliba asina kanariba asikarino haina hangladuna leibak asigi mathona maringjel leiba luchingba kaya amadi lanjatraba micham praja kaya gi punsi pikham halaga makhoi gi apama khudingmak thungnagani khaliba America amadi Israel ani gi lengak loisingna Ayatollah Khamenei amadi luchingba singna sarang manungda thamba nongsa oina hingbagi mahut mikup amata oirabasu ningtamna hui amagum punsi leirambana phai haina khanna nokna surrender tawramdana punsi ki aroiba yahip tankhiba asidagi achauba para amatam huwa kanagani hairi soknariba khutsemgi lan asina Middle East khakta natana malem sinthungna awa chaitheng kaya pirakani khangna prithivigi leibak kayana tumin yengduna leibagi mahut sangdainanaba hotnafam thoktabra haiba wahang asi AMMPACO gi maikaidagi malemgi leibak khudikmaki lengak loising amadi malemgi thakta leiriba tongan ba organizations amasong authorities singi pungning chingsilakli